Litan Saraikongda Kangla Anigi Martin known Irang Tokli, Yum Kuntra and Mai Takre, Loshi Dikho Kimneo Hangsing Yaona in Tapa Puraknaba Mifam Famlingeida, Zinsang Pareng the Nongmei Makholna Ninkhre. Ukrul District Litan Saraikongda Kundaminariba, Zingi Kanglu Anigi Marakta, Narang the Gihoduna, known Irang Tolakre, Irang Aduna Maram Oerega, Hojik Powda, Kang Anigi Maike the Yum Kuntra Mai Takre. Irang asibo laksan na bagidmakta Manipur lengaki Deputy Chief Minister Loshi Dikho Masana Luchingduna Ukrul SC MLA Ramuiba amasung Saikul SC MLA Kimneo Hangsing Haukik Loinana Thaudok Thokliba Mafamda Yangsin Bagaloinana Ingchikpa Puraknaba Mifam Pangtokhi Mifam adu the Kanglup Anigi Civil Society Organization Singiluching Basing Amasung District Administration Yaona Manipur Police Amasung Central Force ki Makok Thongba Officer Sing Yaona Saruk Yaduna Oidiba Pibam Sing Aduba Laksan Nabapuna Kanaki Mafam adu the Kundariba Kanglup Anigi Mafam Sing Sapagata Mafam Sing Da Masam Masagi Port Yomna Duna Lanjena Bahokre Ngasi Numit Yungba Aduaida Yum Tara Romain Sakalaki Yum Mai Chakpa Sing Adukan Nabagidama Fire Service ki Fire Tender Sing Su Imphal Lagi Sangsin ki Authority Sing Maikei Degi Chu Maina Sakraba Yum Sing Adu da Sangduna Kaya Yamna Amang Ata Tokrabagi Haibing Sin Bagi Tabak Su Chataki CSO Amasung Police ki Makok Thong Basingam Mifam Pangthoklaba Matung Deputy Chief Minister Loshi Dikho Amdi Sing the High Ngasi Ayuk Mahak Masa Yauna Tongan ba MLA Sing Yaurga Zathakiba Mifam Adu Yamna Positive Oi Amasung Mahi Yali Haina Lawi Maram de Saruk Yakiba Singi Maikei Degi Ing Tappa Hanjil Langna Bagi Apama Loina Mapongdok Naraki Mipum Kudimak Inchik Papami Adubo Haujik Pawgi Oinadi Nongmei Kapagi Report Sulakli Masipum Namak Ojaragasu Mifam the Saruk Yamina Kiba Singna Violence Ki Tabak Singlep in another give up from Pongdok Laki Saruk Yakiba Singi Maikei Degi Su Matikzana Security Tambina Bafogdoraki Haujik Pawgi Oinasu Mapam Asida Zapzana Security Singak Selhali Makatana Supam the Batodok Sing Tokta Nabagi Lengaki Maikei Degi Yamakana Honori Thokliba Thaudok Asinakal Anigi Marakta Thokpanate, Lanai Mioi Marakta Thokpani, Adubulaibak Tivadi, Damna Paktok Choktorkiba Sini, Ingchikpa Laitrabadi Karigumba Amatelai Fongdoraki, Thaudok Adu Tokibagi Matangda, Tenarakiba Sing Amasung Puna Pamina Kiba Mifam Adugi Matangda, Loshi Dikho Chief Minister Yomnam Khamchanda Pawdam Duna Matik Java Tabak Sing Paikatnaba Kanakre, Marak Asidalitan Saraikongdagi Soktuna, Rims Hospital Pukalaktuna Laying Zathariba, Angkulnaha Amagi Anaba Hangba, Chief Minister Nangasi Chakre, Pugning Patana Lainaba Mahang Apil Torumki Hairi. Imphal the Kuki Lakpada Kudong Tiba Amata Toloi Haina, Chief Minister White Khamsana Fongdokre, Quality Control Town Tabak Sudragadi, Bill P. the Naba Chief Minister na Authority the Kangan Kre. National Highway 137A gi Imphal dagi Kaksing Lamkhai Fawgi Lambi Samjin Nabagi Project Ama Thabak Haunaba Chief Minister Yumnam Khamsa Nangasi Lamthakre Thauram Adu the Wangang Laduna Chief Minister Yumnam Khamsa na Haiki Imphal da Kukizo Community gi Mioi Lakpada Asoi Angam Amata Tholoi Madugi Teksak Mahakilengang na Logani Masigi Sumatakta Contractor Singna Quality Control Tawna Thabak Sudragadi Bill Pigano Haina PWD gi Chief Engineer Dice the Kokhatlaga Samak the Kanganki Langthabal Lep Makholna Minister Amasung MLA Mayam Amayauba Thorum Adu the White Khamsana Contractor Singbudais the Kokatki Joint Venture Oina Paikatpa Project Oimana Hantaki Asina Anoba Puari ki Pandup Ama Oiragani Mahakna Wahang Karahanki Wahang Sing Adugi Manungda Karamba Matam Pawgi Manungda Tabak Asiloshan Bagam Gadage Quality Control Laina Tabak Sugadra Haibana Singmani Matam to the contractor Singna Apren Tha Fawgi Manungda Lambi Semba Loigani Haina Fongdoraki Adubu Chief Minister na Lambi Adu Mars Tha Fawda Losin Bangam Lagadi Lengak na Nakoi Tabak Subagi Sakangani Minister of Transport and Highways gi Sendang Bakada Lambi Sembagi Tabak Asipai Katbani Thauram Adu the Wangang Bada Minister Loken na Hai Yam Namaru Eba Highway Assistant Naba Chief Minister na Local Iba Taurang Asibutagat for Fongdoki Matam sang na miyang changbidana layak laba lambi asi Chief Minister na Kapnaba miyang changduna semjin sajin na bathorang lokal libasi puging thawani ni tet asigi miyamna hauji paikhat liba sengwat sagat pagi thabak thorom singda akai ba thondana ba honagadabani anoba lengak asina IDP sing asama sagi mayamda hanjil hanbaga loinana tet asida mahusagi phibam hanjil laknaba akhanaba thorang lokal li haina sumahang na fongdoki PWD na Sindana Pangthokiba Thoram Aduda Minister Govindas Konthaujam MLA Singh Chief Secretary Punit Kumar Goyal Commissioner to Chief Minister N Ashok Kumar Imphal West ki Deputy Commissioner Mayang Lambam Rajkumar PWD ki EE Chongtham Biswachandra Singh Saruk Yakhi
UPSC exam da Manipuri optional paper ki wahang se mitay meg yahon na parliament takshin kre Union Public Service Commission UPSC na loba Civil Services Examination da Manipuri optional paper ki wahang se da mitay meg yahon binaba Rajya Sabha ki MP ningthawla semba sana jawna parliament mifam takshin kre Parliament mifam ki 0 hour matamda wafam asi pukhal aduna MP Semba Sana Jobana High UPSC Civil Services Examination da Manipuri optional paper Wahang Cheda Bengali Mek Kaluna Mitay Mek Suyahon Biu Candidate Chingna Pakum Iba Matamda Bengali Mek Natraga Mitay Mek Ta Iba Yahali Adumakpu Wahang Cheda di Bengali Mek Nambana Bengali script Kangjada Candidate Chingda Kudong Sadaba Mayok Nahali Haujik oiriba phibam asimak haukiba chahi kunrom asida Manipur gi kun college amasung university singda Bengali mek ke mahutta maitai mek na mapungphana sindok khibanani state asigi mahiroi sing Bengali mek tamkhidabana haujikti iba paba ngamdre adum oinamak UPSC na Bengali script khakta da wahang che nambana candidate chingbu tangai fadana Bengali khangdaba yadaba gi phibam lahale athuba matamda issue asigi matangda UPSC amadi mari leinaba authority singda pukhatuna chapjaba thabak lokhatnaba MP ningthau sana jawna taksinki lambi thingduna akanba khongjing changsinkhre Thobal district ki Khambo awang lekai sorok wangma commando complex changpham ani suba lerak changpham lambi sembi dabagi mayokta khoisaunaraba lekai miam amadi women department ki ima singna lambi thingduna akanba khongjang changsinkhre lambi thingbagi khongjang aduga mari leina ningthaujam anita kobi nupi aman hai khangabok sorok wangmagi commando complex changbagi ani suba lerak lambi asi sembi dabana maram oiraga mairoi sing school chatpa amadi miamda chathok chasinda yamna khudong thibam phibam ama oire asigumba lambi asi atai atopa mafam amatada leiramloi reserve line amasu oiriba Thobal district ki commando complex changbagi yamna maru aiba lambi asi kanagumba mioi amatana miyang changbidre mamangda sumari leinaba authority local MLA jila parishad amadi panchayat members singda phawba wakat khrabasu ngasi phawba kanagumba mioi amatana miyang changbidana leirakpadagi khoisaunarba praja miyamna ngasi dagi matam chupagi oina lambi semdriba phawba thingjindana khongjang changsilagani Masi phawba miyang changbiraktragadi lambi tokthokpana chingba torpa yai haikhe Imphal Ukrun Heli Service lehengadori miyam gi chathok chasinda khudong chanabagi Manipur lengak na Imphal amasung Ukrul gi marakta akhanaba helicopter service lehelagani haina transport department na thadorokpa cherol amana hairi cherol asina makha tana hairibana February 10 da akhanaba helicopter service leigani February 10 ga mathoidana helicopter service ani lehenna thorang lokhatli passenger singna keji 8 tagi hena lumba potchai puroidabani booking amasung flight chedun chingbagi matangda khangingba singna deputy commissioner ukhulgi office ta hangba nodal officer heli service tagi paw loba yagani state asida haujik oirakliba phibam asi yenglaga transport department na makhal makha kayagi transportation service lehenduna ukhul district ta leiriba miyamgi khudong chanaba thorang sing lokhatlagani haina Manipur lenga ki additional secretary transport Anurag Baspai na thadrok pacherol aman hairi Om Birla ki matakta opposition na no confidence motion thangalagani Lok Sabha ki speaker Om Birla ki matakta opposition na no confidence motion pukat kadori lengak pairiba BJP na luchingba NDA amasung opposition ki marakta chawna thajana daba lerakpaga loinana speaker ki matakta no confidence motion pukhana ba thorang lokhalakpani Haukiba sagol se nimitta Prime Minister na Lok Sabha da wangang na bathorang tawkhi adubu opposition ki maikai digi slogan lauduna akan ba protest torkpadagi matam ngangkhat na Lok Sabha ki mifam jai tokhi Congress ki nupi MP kharana Prime Minister ki phampham da ikoi na leplaga protest tawkhi placard paiduna protest tawkhiba matam aduda Prime Minister di masagi phampham da phamlamde mamang chayol da Speaker Om Birla na Congress ki MP Rahul Gandhi bu ex-Army Chief General M.M. Narabhena na evil lyric ki sarukara pathok na bagi ayaba pikhide opposition ki thabak thoram singda ka hena athingba thamlakpa maramna speaker ki mathakta thajadabagi motion pukhan aba firep lok bani hairi